ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯕꯨꯡ 8ꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯆꯥꯅꯤꯡ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯅꯤꯡ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯅꯤꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯆꯥꯅꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯧꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯡ 8ꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯕ ꯑꯣꯏꯕꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯕꯨꯡ 8ꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯥꯅꯤꯡꯅ ꯃꯕꯨꯡ ꯑꯍꯜ ꯏꯕꯣꯍꯜꯗ ꯑꯣꯏꯅꯖꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ "ꯇꯥꯆꯧ, ꯍꯟꯗꯛꯀꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯅꯪꯅꯕ ꯑꯩꯒꯤ ꯏꯅꯐꯤ ꯑꯃꯇ ꯂꯩꯕꯤꯗꯕ ꯌꯥꯗꯦꯀꯣ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯕꯨꯡꯅ ꯏꯆꯜꯒꯤ ꯏꯅꯐꯤ ꯐꯖꯕ ꯑꯃ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦꯗꯅ." ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ, "ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ? ꯅꯆꯜ ꯑꯁꯤꯒꯤ ꯏꯅꯐꯤꯅ ꯇꯥꯕꯨꯗꯒꯤ ꯎꯄꯨꯗꯒꯤ ꯄꯤꯛ ꯊꯟꯅ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯂꯩꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯥꯏꯗ ꯊꯝꯒꯦ ꯍꯥꯏꯔꯤꯅꯣ?" "ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ, ꯏꯆꯜ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯐꯤ ꯑꯃꯈꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯏꯁꯧ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ." "ꯏꯁꯧ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯕꯗ ꯑꯅꯧꯕꯗꯣ ꯑꯃꯨꯛ ꯃꯌꯥꯝ ꯃꯔꯛꯇ ꯅꯝꯁꯤꯜꯂꯒ ꯃꯥꯡꯂꯅꯤ ꯍꯥꯏꯋꯥꯅꯤ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯝꯁꯤꯟꯒꯦ ꯅꯝꯁꯤꯟꯁꯅꯨ꯫ ꯏꯆꯜꯅ ꯀꯔꯤꯒꯤ ꯃꯌꯥꯝꯗꯒꯤ ꯇꯖꯣꯞ ꯁꯦꯠ ꯆꯥꯅꯤ ꯍꯥꯏꯒꯦ?" ꯆꯥꯅꯤꯡ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯈꯦꯜ ꯂꯥꯡꯅꯔꯝꯃꯤ꯫ ꯆꯥꯅꯤꯡꯅ, "ꯇꯣꯝꯕꯤ, ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯑꯔꯩꯈꯩ ꯀꯦꯊꯔꯒ ꯂꯥꯏꯕꯨꯡꯗ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯒꯗꯕꯅꯤ." "ꯏꯕꯦꯝꯃ, ꯅꯪꯗ ꯅꯠꯇꯦ, ꯑꯩꯗꯤꯅꯦ ꯃꯆꯨꯝ ꯇꯥꯔꯤꯈꯩ ꯀꯦꯊꯔꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯑꯔꯥꯛꯄ ꯅꯨꯄꯥꯈꯩꯗ ꯃꯤꯆꯤ ꯈꯠꯆꯤꯟꯗꯣꯏꯅꯤ." "ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯅ..." "ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯅꯪꯁꯨ ꯑꯔꯥꯛꯄ ꯅꯨꯄꯥꯈꯩꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯨ ꯀꯩꯗꯧꯒꯦ?" "ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩ ꯋꯥꯔꯦꯕ ꯅꯣꯛꯄ ꯈꯥꯡꯕꯗ." ꯈꯨꯜꯒꯤ ꯂꯥꯏꯗꯣ ꯍꯔꯥꯎꯕ ꯍꯧꯔꯕꯗ ꯂꯥꯏꯕꯨꯡꯗ ꯃꯤꯅ ꯆꯤꯛꯅ ꯁꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ꯫ ꯆꯥꯅꯤꯡ ꯍꯣꯏꯒꯤ ꯄꯥꯂꯤ ꯇꯥꯕ ꯅꯨꯃꯤꯠꯇ ꯆꯥꯅꯤꯡꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯖꯒꯣꯏ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯅꯤꯡꯒꯤ ꯐꯖꯕ ꯎꯕꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯤꯟꯐꯨꯡ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯃꯅ, "ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯑꯃꯅ ꯑꯃꯨꯛ, "ꯏꯃꯧ ꯅꯨꯄꯤꯗꯨꯝ ꯑꯣꯏꯕꯨ ꯑꯣꯏꯅꯤꯡꯉꯤ, ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ." ꯑꯍꯜꯁꯤꯡꯗ ꯅꯠꯇꯅ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯁꯨ ꯆꯥꯅꯤꯡꯕꯨ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯇꯥꯎ, ꯑꯥꯗꯒꯤ ꯂꯩꯁꯥꯕꯤꯁꯤ ꯌꯦꯡꯉꯨ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ." ꯑꯁꯨꯝꯅ ꯆꯥꯅꯤꯡ ꯂꯥꯛꯄ ꯎꯕꯗ ꯀꯅꯥꯒꯤ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯆꯥꯅꯤꯡꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯗꯤ ꯃꯗꯨꯁꯤꯡꯗꯨ ꯊꯧꯁꯥꯗ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯥꯅꯤꯡꯅ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯅꯤꯡ ꯅꯨꯄꯥꯗꯨꯗ ꯆꯩꯒꯦ ꯍꯥꯏꯅ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯋꯥꯉꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ, "ꯏꯆꯜ, ꯑꯩ ꯁꯣꯏꯈꯤꯕꯅꯤ." ꯆꯥꯅꯤꯡ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯥꯅꯤꯡꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅ ꯆꯥꯅꯤꯡꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯥꯅꯤꯡꯅ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯥꯅꯖꯕꯤ ꯃꯇꯥ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯆꯥꯅꯤꯡꯒꯤ ꯃꯁꯥ ꯁꯥꯒꯟꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯅꯤꯡꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯀꯔꯤ?" ꯊꯣꯏꯕꯅ ꯆꯥꯅꯤꯡꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯅꯤꯡꯗꯤ ꯊꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯣꯝꯕꯤꯅ, "ꯑꯍꯝ, ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ. ꯁꯅꯥꯏꯕꯦꯝꯃ, ꯖꯒꯣꯏ ꯁꯥꯅꯕ ꯇꯧꯔꯨꯔꯁꯤ." "ꯌꯥꯔꯦ ꯅꯪꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯅꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯗꯨ ꯂꯥꯞꯇꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯏꯕꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯆꯥꯅꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯅꯪꯅ ꯇꯝꯕ ꯑꯣꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯣ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯂꯩꯋꯥꯕꯨ ꯍꯩꯕꯅꯣ ꯈꯪꯗꯦ, ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯏꯕꯦꯝꯃ ꯅꯪ ꯐꯥꯒꯤꯗꯒꯤ ꯉꯥꯎꯔꯒ ꯆꯠꯈꯤꯅꯤꯀꯣ? ꯆꯅꯤꯡ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯀꯥꯡꯂꯝ ꯆꯦꯟꯗꯨꯅ ꯊꯣꯏꯕꯒ ꯆꯅꯤꯡꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ ꯆꯅꯤꯡꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯨꯊꯣꯏꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯨꯊꯣꯏꯗ ꯊꯥꯖꯔꯁꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯄꯥꯝꯖꯕꯅ ꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯅꯕꯨ ꯌꯥꯔꯗꯤ ꯍꯥꯏꯕ ꯆꯪꯂꯒꯦ ꯍꯥꯏꯗꯅꯅꯦ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤ, ꯏꯆꯜꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯟꯅ ꯈꯪꯈꯤꯁꯤ꯫ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯃꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯍꯥꯗꯅ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯍꯣꯅꯦ, ꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯗꯨꯁꯨ ꯑꯩꯅꯦ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯕꯨꯅꯦ ꯉꯥꯏꯁꯤꯟ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ, ꯃꯥꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕ ꯑꯗꯨꯒꯤ ꯈꯟꯕꯩ ꯋꯥꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯏꯆꯜꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯍꯪꯈꯣ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ ꯆꯅꯤꯡꯗ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯅꯤꯡꯅ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯅꯝꯃꯅ ꯆꯅꯤꯡꯗ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯅꯤꯡ ꯃꯅꯝꯃꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯅꯝ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯣꯏ ꯇꯥꯃꯣ, ꯏꯕꯦꯝꯃꯒꯤ ꯋꯥ ꯇꯥꯔꯦ, ꯃꯥꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯪꯅꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯜꯅ ꯑꯇꯣꯞꯄ ꯈꯪꯅꯩ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯨꯔꯅꯨ꯫ ꯃꯈꯣꯏ ꯇꯥꯃꯣ, ꯏꯕꯦꯝꯃꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯨꯟꯗꯣꯟꯒꯤ ꯏꯅꯦ ꯇꯥꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯏꯕꯒꯤ ꯏꯃꯨꯡꯁꯤ ꯈꯨꯜꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯣꯍꯜꯅ ꯃꯆꯜꯕꯨ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯨꯊꯣꯏꯗ ꯏꯆꯜꯁꯦ ꯊꯥꯖꯕꯅꯕꯨ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯑꯗꯨꯅꯤꯗꯅ ꯃꯣꯏ ꯇꯥꯃꯣ, ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯅꯤꯡꯗꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯕꯨꯡ ꯃꯅꯝꯃ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯑꯃꯨꯊꯣꯏꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯅꯤꯡꯅ ꯋꯥꯐꯝꯗꯨ ꯈꯪꯂꯛꯄꯗ ꯊꯣꯏꯕꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯇꯥ ꯊꯣꯏꯕ, ꯇꯥꯆꯧꯍꯣꯏ ꯏꯅꯝꯃꯍꯣꯏꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯦ, ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯕꯨ ꯐꯪꯖꯍꯧꯔꯣꯏꯀꯣ? ꯆꯅꯤꯡ, ꯅꯈꯣꯏꯅ ꯕꯨꯡ ꯅꯅꯝꯃ ꯃꯌꯥꯝꯅ ꯁꯤꯜꯂꯤꯕꯗꯨꯗꯤ ꯌꯥꯈ꯭ꯔꯣ, ꯑꯗꯨꯅ ꯐꯕ ꯑꯣꯏꯅꯤ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯕꯒꯦ ꯄꯥꯡꯒꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯀꯩꯅꯣ ꯇꯥꯊꯣꯏꯕ, ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯆꯅꯤꯡ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯈꯣꯡꯊꯥꯡ ꯂꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯤꯡ ꯃꯐꯝꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯕꯨꯡ ꯃꯅꯝꯃ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗ ꯌꯥꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ, ꯃꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩꯗꯤ ꯍꯔꯥꯎ ꯌꯥꯔꯛꯂꯣꯏꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝꯅ ꯍꯔꯥꯎ ꯌꯥꯔꯛꯄꯁꯤꯗ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤ ꯃꯥꯒꯤ ꯐꯅꯅꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯕꯨ ꯃꯥꯅ ꯍꯔꯥꯎ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝ ꯇꯧꯅ ꯃꯕꯨꯡ ꯃꯅꯝꯃ ꯃꯌꯥꯝꯅ ꯆꯅꯤꯡꯕꯨ ꯑꯃꯨꯊꯣꯏꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯃꯨꯊꯣꯏꯅꯁꯨ ꯆꯅꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯆꯅꯤꯡ ꯃꯍꯥꯛꯅ ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯅꯣꯡꯃꯒꯤ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ, ꯆꯍꯤ ꯑꯃꯒꯤ ꯁꯖꯤꯕꯨꯒꯤ ꯅꯤꯅꯤ ꯄꯥꯟꯕꯗ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯤꯡꯅ, ꯃꯣꯏ ꯇꯥꯃꯣ, ꯁꯖꯤꯕꯨꯒꯤ ꯅꯤꯅꯤ ꯄꯥꯟꯕꯁꯦ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ, ꯀꯝꯗꯧꯁꯤꯒꯦ? ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯍꯌꯦꯡꯁꯦ ꯑꯩ ꯏꯕꯥꯏꯍꯣꯏ ꯃꯌꯥꯝꯗꯣ ꯄꯥꯟ ꯃꯇꯞ ꯑꯃꯃꯝ ꯄꯤꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯂꯒꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯤꯔꯣ꯫
ꯑꯃꯨꯊꯣꯏꯅ ꯃꯕꯥꯏ ꯇꯔꯦꯠꯇꯨꯒꯤ ꯄꯥꯅ ꯃꯇꯞ ꯑꯃꯃꯝ ꯄꯤꯗꯨꯅ ꯆꯥꯛꯀꯧꯕ ꯂꯥꯛꯅꯕ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯖꯤꯕꯨꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯆꯅꯤꯡꯅ ꯑꯔꯩꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯃꯕꯨꯡ ꯇꯔꯦꯠꯇꯨꯕꯨ ꯆꯥꯛꯀꯧꯖꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯏꯕꯨꯡꯒꯤ ꯇꯣꯝꯕꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯥꯆꯧ, ꯅꯆꯜꯅ ꯁꯤꯟꯂꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗ ꯄꯦꯟꯗꯕ ꯌꯥꯎꯔꯕꯁꯨ ꯅꯆꯜꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯏꯆꯜꯅ ꯁꯤꯟꯂꯤ ꯂꯥꯡꯂꯤꯕꯁꯤꯗ ꯅꯕꯨꯡ ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯆꯅꯤꯡꯒꯤ ꯃꯕꯨꯡ ꯇꯔꯦꯠꯇꯨ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯆꯜꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯅꯤꯡꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯅꯨꯄꯤ, ꯏꯆꯜꯅ ꯃꯃꯤꯠ ꯃꯃꯩ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯏꯆꯜꯒꯤꯗ ꯂꯩꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯃꯇꯝ ꯈꯔ ꯃꯥꯒꯤꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯆꯅꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯅꯤꯡꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ, ꯑꯃꯨꯊꯣꯏꯅ꯫ ꯆꯅꯤꯡ, ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯇꯥꯃꯣ, ꯏꯆꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯁꯤ꯫ ꯆꯅꯤꯡꯒꯤ ꯅꯨꯄꯥ ꯑꯃꯨꯊꯣꯏ ꯃꯆꯥ ꯃꯥꯂꯦꯝꯅ ꯊꯥ 3 ꯍꯥꯏꯔꯛꯄꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯅꯤꯡ ꯑꯉꯥꯡ ꯅꯧꯅ ꯆꯦꯟꯕꯒ ꯃꯄꯨꯔꯣꯏꯕꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯏꯆꯥ ꯄꯤꯛꯄꯁꯤꯒ ꯏꯄꯨꯔꯣꯏꯕ ꯐꯪꯏ, ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯊꯣꯏꯗꯨ ꯅꯥꯗꯨꯅ ꯂꯩꯕꯅ ꯍꯧꯒꯠ ꯀꯥꯡꯈꯠꯂꯒ ꯆꯠꯄ ꯉꯝꯗ ꯐꯃꯨꯡꯗ ꯐꯝꯁꯦꯟ ꯐꯝꯉꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯤꯡꯒꯤ ꯃꯆꯥ ꯃꯥꯂꯦꯝꯅ ꯊꯥ 9 ꯍꯥꯏꯔꯛꯄꯗ ꯑꯃꯨꯊꯣꯏꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯤꯡꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯏꯆꯥ ꯑꯁꯤꯅ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩ ꯏꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯣꯍꯜꯅ ꯏꯕꯨꯡꯒꯤ ꯇꯣꯝꯕꯤ, ꯏꯆꯜꯒꯤ ꯅꯐꯝꯗ ꯏꯕꯨꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯜꯒꯤ ꯐꯅꯅꯕꯅꯤ ꯈꯟꯅ ꯅꯕꯨꯡꯅ ꯁꯤꯜꯂꯨꯕꯁꯤꯅ ꯏꯆꯜꯒꯤ ꯋꯥꯅꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯑꯗꯣꯝꯅ ꯅꯆꯜꯗ ꯍꯥꯏꯕꯤꯅꯨ꯫ ꯑꯩ ꯇꯥꯆꯧ ꯍꯣꯏ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯆꯜꯒꯤ ꯂꯥꯏꯕꯛꯅꯤ ꯈꯜꯂꯒꯦ ꯇꯥꯆꯧ, ꯅꯆꯜꯒꯤ ꯂꯥꯏꯕꯛꯅꯤ, ꯅꯆꯜꯒꯤ ꯂꯥꯏꯕꯛ꯫ ꯑꯃꯨꯊꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯅꯤꯡ ꯃꯃꯥ ꯃꯆꯥꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯆꯅꯤꯡꯗꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯏꯃꯥꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯊꯝꯂꯕꯅꯤ꯫ ꯏꯆꯥꯊꯣꯏ, ꯀꯔꯤꯒꯤꯅꯣ ꯄꯨꯈ꯭ꯔꯤ ꯀꯨꯝꯂꯒ ꯏꯁꯤꯡ ꯁꯣꯛꯂꯤꯕꯕꯣ? ꯏꯃꯥꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯄꯗꯣ ꯅꯆꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯆꯅꯤꯡ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯧꯔꯤꯕ ꯃꯆꯥꯒꯤ ꯃꯐꯝꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯆꯅꯤꯡꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯍꯌꯦꯡꯈꯩ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯅ ꯃꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯥꯟꯅꯧꯔꯕ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯅꯤꯡ ꯊꯃꯣꯏꯗ ꯄꯦꯟꯅ ꯀꯞꯂꯕꯁꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯞꯂꯔꯣꯏ ꯈꯟꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯝꯃꯤ, ꯊꯤꯡꯀꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯆꯅꯤꯡꯅ ꯃꯄꯥꯝꯗ ꯇꯥꯍꯥ ꯆꯠꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ ꯇꯨ ꯂꯥꯛꯏꯗꯣ, ꯅꯆꯟꯅꯨꯄꯤ ꯆꯥꯛꯅꯤꯕꯤꯁꯦ ꯀꯔꯤꯕꯨ ꯄꯤꯌꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯒ ꯃꯥꯅ ꯍꯣꯟꯕꯗ ꯏꯃꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ꯫ ꯑꯔꯣꯏꯕꯗꯗꯤꯅꯦ ꯀꯔꯤꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ꯫ ꯍꯥꯏ ꯅꯨꯄꯤ, ꯇꯥꯅꯤꯡꯗꯦꯀꯣ? ꯏꯆꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯁꯦ ꯅꯪꯒꯤꯁꯨ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯌꯥꯎꯔꯤꯅꯤ꯫ ꯍꯥꯏꯌꯣ, ꯅꯪꯒꯤ ꯅꯆꯜꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯁꯤꯕꯨ ꯑꯩꯅ ꯁꯤꯜꯂꯒ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯈꯟꯗꯅ
ꯃꯤꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯨꯗ ꯊꯥꯖꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯑꯣꯏꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯉꯤ? ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯣ. ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯥꯗ ꯀꯥꯏꯗꯅꯣꯝ ꯇꯧꯔꯣ. ꯏꯆꯜꯁꯤꯗ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤ. ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯅꯤꯡꯗꯨ ꯃꯕꯨꯡꯗ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ. ꯃꯆꯜ ꯎꯕꯗ ꯃꯕꯨꯡꯅ ꯃꯆꯜꯕꯨ ꯍꯔꯥꯎꯅ ꯀꯧꯁꯤꯟꯕꯤꯔꯝꯃꯤ. ꯇꯥꯆꯧ, ꯆꯦꯡ ꯈꯨꯌꯥꯝꯇ ꯄꯤꯕꯤꯌꯨꯕ. ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ. ꯉꯔꯥꯡꯁꯨ ꯊꯣꯡꯗꯗꯅ ꯅꯃꯛ ꯅꯨꯄꯥꯗꯣ ꯆꯔꯥꯝ ꯆꯗꯠꯅꯗꯨꯅ ꯂꯩꯍꯧꯔꯦ. ꯏꯕꯣꯍꯜ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯜꯗ ꯆꯦꯡ ꯈꯨꯌꯥꯝ ꯑꯃꯇ ꯄꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯆꯜꯗ ꯆꯦꯡ ꯈꯨꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ. ꯕꯦꯝꯃ, ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤ. ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯇꯦ ꯍꯥꯇꯦ ꯂꯥꯛꯂꯒ ꯄꯣꯠ ꯆꯩ ꯄꯪꯂꯧꯗ ꯂꯧꯕꯁꯦ, ꯃꯁꯤꯒꯤ ꯃꯍꯨꯠ ꯅꯪꯕꯨ ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯁꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯆꯅꯤꯡ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯅ ꯃꯃꯥꯏ ꯉꯥꯡꯁꯤꯟꯅ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯨꯡꯗ ꯌꯦꯡꯖꯔꯝꯃꯤ. ꯃꯆꯜꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕ ꯃꯕꯨꯡꯅ ꯃꯅꯝꯃꯗ ꯆꯩꯁꯤꯟꯅꯔꯝꯃꯤ. ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ, ꯌꯨꯝꯁꯤꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ. ꯃꯇꯨꯡꯗ ꯏꯆꯜꯅ ꯂꯥꯛꯄꯗ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨꯀꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ. ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯃꯆꯜꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯆꯅꯤꯡ ꯃꯆꯤꯟꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯌꯥꯝꯕꯨ ꯅꯤꯟꯗꯥ ꯇꯧꯖꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯋꯥꯕ ꯅꯪꯂꯤꯕꯅꯤ ꯍꯥꯏꯅ ꯆꯅꯤꯡꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ. ꯇꯥꯆꯧ, ꯆꯦꯡꯁꯤ ꯄꯨꯔꯒ ꯅꯆꯜꯍꯜꯂꯒꯦ. ꯑꯉꯥꯡꯗꯣ ꯃꯇꯣꯝꯇ ꯉꯥꯏꯍꯧꯕꯅꯤ. ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ. ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯑꯃꯨꯛꯇ ꯅꯦꯇꯥꯅ ꯐꯝꯈꯣ. 이붕 ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯒꯦ. ꯌꯥꯔꯅꯤ ꯇꯥꯆꯧ, ꯍꯦꯛꯂꯨꯔꯅꯨ. ꯑꯩ ꯍꯜꯂꯒꯦ. ꯑꯉꯥꯡꯗꯣ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯄꯤꯖꯗ꯭ꯔꯤ. ꯍꯧꯖꯤꯛꯁꯨ ꯃꯌꯥꯗ ꯀꯔꯤꯝꯇ ꯍꯨꯠꯂꯝꯃꯣꯏ. ꯑꯩ ꯆꯠꯂꯒꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ. ꯆꯅꯤꯡ ꯆꯦꯡꯗꯨ ꯄꯨꯔꯒ ꯇꯍꯥ ꯇꯍꯥ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯆꯦꯡꯗꯨ ꯆꯥꯛ ꯊꯣꯡꯂꯒ ꯃꯃꯥ ꯃꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯆꯅꯤꯡ ꯃꯅꯝꯃꯒꯤ ꯋꯥꯗꯨꯗ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯦꯡ ꯐꯧ ꯍꯥꯏꯕ ꯆꯠꯇ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯃꯔꯛ ꯃꯔꯛꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯕꯨꯡꯁꯤꯡ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯕꯨꯡꯁꯤꯡꯅ ꯃꯆꯜꯒꯤ ꯈꯟꯗꯨꯅ ꯃꯆꯜꯅ ꯍꯥꯏꯕꯗ ꯆꯥꯅꯅꯕ ꯈꯔ ꯈꯔꯗꯁꯨ ꯄꯤꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯕꯨꯡꯁꯤꯡ ꯂꯩꯇꯕ ꯇꯥꯟꯖꯥꯗꯗꯤ ꯃꯅꯝꯃꯁꯤꯡꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯅꯝꯕꯅ ꯀꯔꯤꯁꯨ ꯄꯤꯕꯤꯔꯝꯗꯦ. ꯆꯅꯤꯡꯒꯤ ꯃꯅꯝꯃ ꯌꯥꯏꯃꯅ, ꯏꯆꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯣꯟꯕꯗ ꯀꯥꯏꯅ ꯊꯪꯗꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯛꯇꯅ ꯄꯨꯈꯤꯕꯒ ꯈꯪꯍꯧꯔꯣꯏꯀꯣ. ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯅ, ꯏꯕꯦꯝꯃ, ꯑꯗꯨꯅꯤ ꯑꯩꯅ ꯅꯈꯣꯏ ꯅꯇꯩꯗ ꯍꯥꯏꯔꯤꯁꯤꯁꯨ. ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤ ꯋꯥꯁꯤ ꯃꯅꯥꯗ ꯍꯥꯞꯇꯦ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯁꯨꯝꯅ ꯃꯅꯝꯃ ꯃꯌꯥꯝꯗꯨ ꯆꯅꯤꯡꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯄꯗꯨ ꯂꯥꯛꯍꯟꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯆꯅꯤꯡꯅ, ꯃꯇꯝꯁꯦ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯆꯅꯤꯡ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ. ꯏꯕꯨꯡ 7ꯄꯨ ꯀꯨꯝꯁꯤꯁꯨ ꯆꯥꯛꯀꯧꯖꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯃꯤꯒꯤ ꯃꯆꯦ ꯃꯆꯜ ꯀꯌꯥꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯕꯨ ꯆꯥꯛꯀꯧꯖꯕ ꯎꯔꯒ ꯃꯈꯣꯏꯅ ꯃꯆꯜ ꯂꯩꯕ ꯁꯣꯏꯗꯅ ꯋꯥꯔꯧꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯁꯤꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯕꯨ ꯑꯉꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯆꯥꯛꯀꯧꯅꯔꯝꯃꯤ. ꯃꯌꯥꯝꯅ ꯆꯥꯛꯀꯧꯕ ꯎꯔꯒ ꯆꯅꯤꯡꯗꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟꯗ ꯉꯥꯊꯔꯒ ꯄꯦꯟꯅ ꯀꯞꯂꯤ. ꯃꯥꯂꯦꯝꯅ, ꯏꯃꯥ, ꯅꯪ ꯑꯃꯨꯛ ꯀꯞꯄꯕꯣ? ꯆꯅꯤꯡ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯜꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯄꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯂꯝꯃꯤ. ꯃꯤꯒꯤꯅꯤ ꯌꯦꯡꯉꯣ, ꯃꯆꯦ ꯃꯆꯜ ꯃꯌꯥꯝꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯕꯨ ꯆꯥꯛꯀꯧꯅꯔꯤ. ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯃꯈꯛ ꯌꯥꯎꯕꯁꯤꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯣꯏꯅ ꯇꯧꯗꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯃꯕꯨꯡ 7ꯁꯤꯕꯨ
ꯆꯥꯛꯀꯧꯔꯛꯇ꯭ꯔꯤꯁꯤ ꯃꯥꯅ? ꯅꯨꯄꯤ, ꯇꯥꯅꯤꯡꯗꯦꯀꯣ, ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ. ꯍꯣ, ꯉꯥꯡꯖꯔꯔꯣꯏ. ꯅꯆꯜ ꯑꯗꯨꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯄꯣꯟꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯊꯪꯅꯕꯒꯤꯗ ꯆꯠꯈꯤꯔꯝꯃꯤ. ꯊꯪꯅꯕꯒꯤ ꯃꯧꯗꯨꯅ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯃꯆꯦ ꯃꯆꯜ ꯀꯌꯥꯅ ꯆꯥꯛꯀꯧꯖꯕꯒꯤ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤꯗꯨ ꯈꯣꯏꯗꯣꯛ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯏꯕꯦꯝꯃ, ꯅꯈꯣꯏꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯜ ꯑꯃꯈꯛ ꯌꯥꯎꯕꯕꯨ ꯃꯕꯨꯡ ꯇꯔꯦꯠꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯆꯥꯛꯀꯧꯗ꯭ꯔꯤꯁꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯥꯂꯦꯝꯗꯨ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯅꯤꯡꯅ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯃꯤ. ꯏꯆꯥꯊꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯪꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯆꯩꯇꯦꯛ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯈꯨꯜꯂꯒ ꯌꯨꯝꯗ ꯄꯨꯔꯛꯄ ꯀꯥꯎꯒꯅꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯃꯥꯂꯦꯝ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯆꯩꯇꯦꯛ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯃꯌꯨꯝꯗ ꯈꯨꯜꯂꯒ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯥꯂꯦꯝꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯊꯦꯡꯅꯔꯝꯗꯦ. ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ? ꯂꯝꯕꯤꯁꯦ ꯆꯩꯇꯦꯛ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯎꯗꯦ ꯇꯧꯔꯤꯁꯤ. ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯂꯦꯝꯗꯨ ꯂꯝꯕꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯤꯟ ꯑꯁꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯒꯤ ꯂꯤꯟ ꯑꯁꯤꯕꯁꯦ ꯄꯨꯔꯒ ꯍꯟꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯂꯤꯟ ꯑꯁꯤꯕꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯝꯃꯤ. ꯃꯥꯂꯦꯝꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯆꯩꯇꯦꯛ ꯑꯃꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ, ꯑꯗꯨꯅ ꯂꯤꯟ ꯑꯁꯤꯕꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ. ꯏꯆꯥꯊꯣꯏ, ꯐꯔꯦ, ꯆꯩꯇꯦꯛ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯂꯤꯟꯗ ꯑꯥꯗ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯨꯔꯣ. ꯃꯥꯂꯦꯝ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯤꯟ ꯑꯁꯤꯕꯗꯨ ꯃꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯥꯛꯌꯦꯟ ꯑꯃꯅ ꯃꯌꯥꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯆꯤꯛꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯀꯥꯛꯌꯦꯟ ꯑꯗꯨꯅ ꯂꯤꯟ ꯑꯁꯤꯕꯗꯨ ꯎꯕꯗ ꯃꯌꯥꯗ ꯆꯤꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯀꯥꯎꯗꯨꯅ ꯂꯤꯟ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯒ ꯃꯌꯥꯗ ꯆꯤꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯊꯥꯗꯔꯒ ꯂꯤꯟ ꯑꯁꯤꯕꯗꯨ ꯆꯤꯛꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯀꯩꯅꯣ, ꯂꯤꯟ ꯑꯁꯤꯕꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯆꯅꯤꯡ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯂꯧꯁꯤꯜꯂꯒ ꯃꯆꯥꯗ ꯂꯤꯟ ꯑꯁꯤꯕꯗꯨ ꯄꯨꯈꯤꯕ ꯎꯆꯦꯛ ꯑꯃꯅ ꯊꯥꯗꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯑꯆꯝꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯣꯏꯔꯝꯗꯦ. ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯆꯥꯏꯕꯦꯝꯃ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯣꯏꯔꯝꯃꯤ. ꯃꯆꯥꯏꯕꯦꯝꯃ ꯑꯗꯨꯅ ꯏꯔꯨ ꯁꯥꯗꯦꯡꯕꯗ ꯁꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯊꯝꯕ ꯃꯇꯝꯗ ꯀꯥꯛꯌꯦꯟ ꯑꯗꯨꯅ ꯆꯤꯛꯂꯒ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯤ. ꯂꯥꯟꯃꯤꯅ ꯇꯥꯎ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ. ꯃꯆꯥꯏꯕꯦꯝꯃ ꯃꯉꯥꯂꯩꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯦ. ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯣ ꯍꯥꯏꯔꯤ. ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯎꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ. ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯨ ꯇꯥꯕꯗ ꯆꯅꯤꯡ ꯃꯃꯥ ꯃꯆꯥꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ. ꯃꯃꯥ ꯃꯆꯥꯗꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯀꯠꯆꯔꯁꯤ ꯍꯥꯏꯅ ꯂꯦꯞꯂꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯅꯤꯡ ꯃꯃꯥ ꯃꯆꯥꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯊꯣꯉꯥꯛꯄ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯥꯂꯦꯝꯅ ꯑꯉꯝꯕ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ. ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯅꯈꯣꯏ ꯃꯤꯆꯝ ꯑꯃꯅ ꯎꯅꯖꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯎꯅꯕ ꯌꯥꯔꯣꯏ. ꯊꯣꯉꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯅ ꯊꯣꯉꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ. ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯅꯤꯡꯊꯧꯗ ꯇꯝꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯔꯦ, ꯏꯅꯤꯡꯊꯧꯅ ꯆꯪꯉꯧ ꯍꯥꯏꯔꯦ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ. ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯎꯕꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯅꯃꯥ ꯅꯆꯥꯅ ꯑꯩꯒꯤ ꯏꯆꯥ ꯃꯉꯥꯂꯩꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯣ ꯄꯨꯔꯛꯏ ꯍꯥꯏꯅ ꯇꯥꯏ. ꯀꯔꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯌꯦꯡꯒꯦ. ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯤꯡꯅ ꯐꯤ ꯑꯃꯅ ꯌꯣꯝꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯎꯠꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ.
Namana sana isagi mamal yamlaba sanagi likphang asi ifamna sinare. Namana sana apamba madi aigi famdagi nizaro. Ningthaugi wadu tabada chaningna ningthauda soidna pigani haina wasakpiyo haina haijarami madu tabada soidna pigani haiduna ningthauna wasaklami. Chaningna iningthau ibungo nanai nupina pamjabadi lakliba chaki langi lairenbi asigi numit asida leibak asida leiriba yumthong kudingda numit hek tabaga mayamata hwanbigano budol thamai phawba thalanbigano iningthaugi sana konung phawba yauna mai thanbino ningthauda saningi wadu tabada khitang ngakpa phawrammi adubu mahakna soidan yani haikhibana chaningna haribadu yarammi asumna numit adumasu haukhre makhoi leibaki chaki langi lairembi adugi numit adugi nomu watlingaida ningthongna manai maseng kaya thaduna leibak aduda lairembi adugi numitta kanagumbi amatana mai thanba yaroi haina lauthoklammi lairembi adugi numit aduda leibak adugi yumthong amatada numit hek tabaga mai thalamde lairembi aduna numit hek tabaga chaklan yenge haiduna leibak adubu koina lakpada masadu inba phawrammi adubu leibak adugi yumthong amata mai thanba thengnaramne kari matongno toribasibo yum amata mai thanjibasibo ngasisi aigi khubam yaduna ningzagadabani wina sida isaso ingmana loire mai kita teke khanbabu yum amata mai hawdine tawrise lairembi aduna asumna khanduna asum lakpada yum amakhakti mai hawduna leirammi madu ubada lairembi du yum aduda changlage haina khalammi lairembi aduna chaningi sumangda leplaga khon kalamna lawraklami yum sibu kana kana leige aise lamsang chalubani ingmandana mai khita tikjage tawbani lairembi adugi wadu tabada chaning mama masadu imungdigi prapra tholaklaga lairembi dubu imungda kausinduna mai tekhalami lairembi adu mai ngahak teklaga chalage haina hawgalaklami matamduda chaning mama masana lairembi dugi makhong sokna khurumi chaningna imai beba nasana su oibai khoibo wata padaba pinabiramo chaningna nolukna haijabaduda lairembi aduna penbiduna lairembi aduna chaning mama masaki makokta nanthabiduna mapunsigi wata padana panmu oijaro haina hairami asumna thauza lan kubirabada lairembi adu chaningi yumdagi chatkhirami numit adudagi hauna chaningi imungdu wata padana panba horaklami madugi tungdagidi chahi kudingi mabung taretpu araiba mathelu koi langduna chakaubugi thoram pangthokduna nungayai phana pankhirami